ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯧꯔꯤꯕ ꯀꯦꯁ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯦꯛꯁꯤꯀꯣ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯆꯧꯕ ꯇꯝꯊꯤꯕ ꯏꯔꯥꯡ ꯑꯃ ꯀꯟꯅ ꯊꯣꯛꯂꯤ ꯃꯔꯨꯑꯣꯏꯅ ꯃꯦꯛꯁꯤꯀꯣ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯦꯂꯤꯁꯀꯣ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ 34 ꯍꯦꯟꯅ ꯏꯔꯥꯡ ꯇꯧꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯗ꯭ꯔꯒ ꯀꯥꯔꯇꯦꯜ ꯃꯦꯝꯕꯔ 30 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯠꯊꯣꯛꯅꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ 25 ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯑꯉꯥꯡ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯌꯥꯎꯅ ꯏꯔꯥꯡ ꯑꯁꯤꯗ ꯁꯤꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒ꯭ꯋꯥꯗꯥꯂꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯁꯨꯄꯔꯃꯥꯔꯀꯦꯠ ꯀꯌꯥ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯖꯦꯂꯤꯁꯀꯣ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯀꯌꯥꯗꯁꯨ ꯏꯔꯥꯡ ꯀꯌꯥ ꯇꯧꯔꯤ ꯄꯨꯌꯣꯔꯇꯣ ꯕꯥꯂꯔꯇꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕ ꯖꯦꯜ ꯑꯃꯗꯒꯤꯁꯨ ꯒꯦꯡ ꯃꯦꯝꯕꯔ ꯀꯥꯔꯇꯦꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯇꯝꯊꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯦ ꯃꯁꯤꯗ ꯄ꯭ꯔꯤꯖꯟ ꯒꯥꯔꯗ ꯈꯔꯁꯨ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ ꯑꯁꯨꯛ ꯇꯝꯊꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯒꯤ ꯃꯔꯛꯇꯅꯣ ꯍꯥꯏꯔꯕꯗꯤ ꯃꯦꯛꯁꯤꯀꯣ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯗ꯭ꯔꯒ ꯀꯥꯔꯇꯦꯜ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯅꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ CJNG ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ Mencho ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯟꯗꯛ USAꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀ ꯃꯦꯛꯁꯤꯀꯣ ꯒꯚꯔꯟꯃꯦꯟꯠꯒꯤ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯈꯤꯕ ꯑꯔꯣꯟꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤꯕ Mencho ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 19 ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯈꯤꯕ ꯒꯦꯡ ꯑꯁꯤꯒꯤ ꯕꯣꯁ ꯃꯀꯣꯛ ꯑꯃ ꯑꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯟꯗꯛ February 22, 2026ꯗ ꯃꯍꯥꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯈꯨꯠꯊꯣꯛꯅꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯅꯤ ꯃꯁꯤꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯒꯦꯡꯁꯤꯡꯗ ꯁꯤꯟꯅꯔꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯦꯛꯁꯤꯀꯣ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯇꯝꯊꯤꯕ ꯏꯔꯥꯡ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯃꯤꯆꯝ ꯀꯌꯥ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯇꯦꯜ ꯒꯦꯡꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯆꯠꯊꯗꯨꯅ ꯄꯕ꯭ꯂꯤꯛ ꯃꯤꯌꯥꯝꯗ ꯑꯁꯤ ꯑꯅꯥ ꯐꯥꯎꯕ ꯌꯥꯎꯍꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯤꯕꯅꯤ Mencho ꯀꯧꯕ ꯃꯦꯛꯁꯤꯀꯣꯒꯤ ꯀꯥꯔꯇꯦꯜꯒꯤ ꯂꯤꯗꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯇꯝꯗꯁꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯒꯦꯡꯁꯤꯡꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯀꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯁꯝꯂꯞꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨꯗ ꯃꯦꯛꯁꯤꯀꯣꯗ ꯂꯩꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯅꯥꯔꯀꯣ ꯒꯦꯡꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩꯅ ꯊꯤꯒꯠꯆꯔꯨꯕ ꯋꯥꯔꯤ ꯈꯔ ꯂꯤꯖꯈꯤꯕꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯧꯅꯅ ꯃꯦꯛꯁꯤꯀꯣꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯚꯥꯞ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯏꯖꯈꯤꯕꯁꯤꯡ ꯑꯃꯨꯛꯀ ꯅꯧꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗꯁꯨ ꯃꯇꯦꯛ ꯍꯥꯞꯆꯤꯟꯖꯔꯛꯀꯦ 1970 ꯑꯃꯗꯤ 1980ꯒꯤ ꯃꯇꯝꯁꯤꯗ ꯀꯣꯂꯣꯝꯕꯤꯌꯥ ꯂꯩꯕꯥꯛꯀꯤ ꯗ꯭ꯔꯒ ꯀꯤꯡꯄꯤꯟ ꯄꯥꯕ꯭ꯂꯣ ꯁ꯭ꯀꯣꯕꯥꯔꯒꯤ ꯀꯔꯕꯥꯔꯅ ꯃꯔꯥꯏ ꯆꯩꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯃꯦꯛꯁꯤꯀꯟꯁꯤꯡꯅ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡ ꯂꯤꯡꯈꯠꯅꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯡꯈꯠꯈꯤꯕ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡꯗꯤ ꯁꯤꯅꯣꯂꯣꯋꯥ ꯀꯥꯔꯇꯦꯜ ꯒꯜꯐ ꯀꯥꯔꯇꯦꯜ ꯑꯃꯗꯤ ꯒꯨꯜꯖꯖꯥꯔ ꯀꯥꯔꯇꯦꯜ ꯍꯥꯏꯔꯤꯕ ꯀꯥꯔꯇꯦꯜꯁꯤꯡ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯦꯛꯁꯤꯀꯣꯗ ꯀꯥꯔꯇꯦꯜ ꯀꯌꯥ ꯂꯤꯡꯈꯠꯅꯔꯛꯈ꯭ꯔꯦ ꯃꯦꯛꯁꯤꯀꯣꯗ 2006ꯗꯒꯤ 2019 ꯐꯥꯎꯕꯒꯤ ꯗꯦꯇꯥ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯒ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯂꯥꯈ 4ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 60,000ꯒꯤ ꯃꯊꯛꯇ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯀꯥꯔꯇꯦꯜꯁꯤꯡꯅ ꯍꯧꯖꯤꯛꯁꯨ ꯃꯦꯛꯁꯤꯀꯣꯒꯤ ꯃꯐꯝ ꯆꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯆꯥꯕ ꯁꯤꯇꯤ ꯑꯃ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯅꯠꯇ꯭ꯔꯒ ꯀꯥꯔꯇꯦꯜ ꯃꯁꯦꯜ ꯂꯥꯟ ꯍꯦꯛ ꯇꯧꯅꯔꯤ ꯃꯁꯤꯗ ꯃꯤꯆꯝ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗꯤ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ तसेंगना अने क्राइमगी चैनल असे हौदोकचखिबसि सिगुंबा यामना तमथिबा मेक्सिकोगी ड्रग कार्टेलसिंगी वरी नैनेजरुबा मतमदा अइंगोंदा यामना इंटरेस्टिंग ओइबा पोखि असुमना मालेमसिदा थोगलिबा तमथिबा क्राइमगी वरीसिंग असि मयामतसु खंगनजनिंगबगी अइने चैनल असे सेमजखिबनि हौजिक मेक्सिकोदा ड्रग लालोनमा नार्को गैंगसिंगना इरांग हौरिबा वरीसि मयाम पुन्ना खंगमिनेसि मरुओइना मेक्सिकोदा यामना पावरफुल ओइरिबा मेक्सिको खगनतुना मालेमदा ख्वाइदगी तमथिबा टॉप 5 क्रिमिनल ऑर्गेनाइजेशन नमोइरिबा CJNG हाइरिबा गैंग असigi मकोक Mencho hariba nupa asigi maramdasu mayamda samlamna wari lijiraki mahak kamdongna haurakhi mahakna karam tamthiba thabaksing tawki handak mahakpu kamdongna hatpa ngamki haibadu makha taba warida mayamda lijarakige maramasna mayamna video sibu loiba phawba miyeng tabiyo haijari Mencho na losingba hauzik irang horiba geng asigi maramda aina haukiba chahi 2023 gi matamda lijakiba video matek ama punna miyeng taminasi hauzik Sinaloa cartel gi hek mathangda khwaidagi mapangan kangkhalaiba amdagi khwaidagi tamthiriba cartel di CJNG cartel New Jalisco New Generation hariba cartel asini hariba cartel asi Jalisco state ki maruina Guadalajara city da operate tawri makhoigi drug karbar dagi fanglakpa sendong ayamba makhoigi khuzu khulai da oina makhoigi senfam sing adu chauna thadaduna makhoigi gang asi militarize tawduna lebak miyam da show up tawri makhoi asi Mexican army gi helicopter fawba kapthaba ngamkre gang member khuding 50 caliber sniper rifle loina pai amadi makhoigi armor tank faw lei hariba cartel asigi leader sina Nemesia Robin Osagara Cervantes kawi mayamni Mencho haina khangnai hariba nupa si hojik ti sikre haina launari adubo officially only lauthokri ngasi su Mexican government na $10 million gi sinfam da nupa si wanted lauthokna thamli adubo cartel asigi mapangal asumak kan khalai
ilmenko leitre haiduna YouTuber nupa masa amana ilmenko bu machin thiduna usit thodana jairubgidamak nupa masa asi bar amada CJNG gi member singna nongmaina kaptuna halamki matang sida sengdongningba amana 2023 gi matamdasu Mencho asi mayamna secret haduna media news report pumada sandongnaki adubu tasingnamak mahak sire haduna sarkar di official oina lauthokide digilubu matamda mahak sikindi fail oiduna mahak koma da lekiboiramki tasingnamak mahak shikibunati CJNG harba gang asina sathibagi changda makoina makoigi mayokta lerakpa makoibu betray toba miyoy amata lemna thade police officer oigira politician minister oigira makoina miyoy adabu irailana faraba matungda miyoy adabu tamthina hatbagi video record lauduna online da makoibu kinabagi damak thadoraki Mencho ge right hand oiramba chulo ko miyoy amasu ikui kuitringai Mencho ne yaning da bathabak tawri haibagi damak mahakpu tamthina oloba matungda hatoloba matungda mahaki asi bakchangbu public bench amata plastic niyomsilaga thamkibagi pawmusleki makoigi gang members sing asi highly trained tawraba kusu khulai armor tank amata watraba yamna powerful oiba gang maramasna makoi si asugi matik powerful oiba maramna khwaidagi kinaba gang amoirakibani masipumnamak Mencho hariba nupa sigi leasing makhadagi oirakibani ikui kuichungai magna police officer amata kihenbagi audio sisu pura taminas Delta 1. Hey, ¿quién habla? Mira bien, hijo de tu puta madre. Soy Mencho, güey. Relaja tus putas partidas, si no te voy a partir tu madre, tienes toda tu bola de perros. Te tengo identificado 30 güeyes. Hasta tus putos perros te van a matar si no te relajas, güey. ¿Cómo ves? Ya está, señor, ahorita los bajo. Oh, no cuelgues, hijo de la verga. Te tengo ubicados en Chacala, güey. No le estoy colgando, le estoy diciendo, ahorita los bajo. Póngase a las pilas, güey. ¿Qué se le puede hacer, amigo, cabrón? ¿Uno no se mete con ustedes para que se pasen de verga? No, señor. Ahorita yo se las bajo. ai samangni yengkiba yamna tamthiba ghost rider koba online da thadorpa CJNG harba gang asina chadakiba torture video maslei maduda atopa cartel unidos koba rival cartel gi miyoyama tamthina mamai du unfaknaga mamai du maina thadokpu video asumna asuk tamthiba minungshi leitaba gang CJNG harba gang asigi leader Mencho karamna horaki mahak haukiba February 22 da karamna hatki habdomu lecheraki Mencho hariba nupa asigi asingba maming asi Nemesiau Sikara Servantes kowi mahakna laikidaba matam asida mahak sahi yankai mapan sukre mahak asi Mechowakan gi yamna lairba khungang amada poki mahaki imung pumba laumi ngaktani maram asna lairba henmanbana makoi si elegant immigrant oina USA da makoi gi family si yum hongki asumna mahak asi yamna naha oringai digi hongna uran chinthi tawba crime macha macha chathaba horaki mahakna sahi 18 surakpa 1994 gi matamda mahak asi drug trafficking case amada chenrambagi damak police ta faki masiglonena mahak sahi hum jail da leiki asumna case amada chenrabadina mahak asi mahak maramda Mexico da mukti for doroki masiglonena mahak asi Mexico da lagraba matungda Jalisco state ta police amoina thabak tawromi adubu mahak asi police ta ki toktoklaba matungda Millennial cartel da yauduna tamthibi hitman amoina thabak tawki Millennial cartel asi matamada Il Chapo ki cartel oiba Sinaloa cartel ka punna charminaba LIA mani maram asina mahak asi Sinaloa cartel ka su thabak tawi haiba yai mahakna yauraba Millennial cartel ki leader Nacho Cornel asu mahakpu yamna salam matam asida mahak asi cartel amadi masigi business karamna chalaigani haibasi mahakna khanghokibani adumoinamak 2010 da mahakna yauraba cartel asi leader asi military na fakira masidagi hairaba cartel asi Los Torcidos amadi Ley Resistencia haina faction ani thoki asumna Jalisco da leiriba cartel makai mafam saba port area loshinaba control ngamnabagi toina makoi masel lan sungnarami Mencho na mahaki cartel asina tanba senpam kuding matik chaba khusukulai leishinduna ena mapangan kankhalanki asumna mahaki cartel asi Los Torcidos tagi Jalisco new generation haina maming onthoktuna mapangal leba cartel amo helakibani makoigi cartel asina Pacific route drug sing traffic tawi makoina shareba drug sing asi ayambana synthetic drug fentanyl asina sing basing asini masi sanaba polamsing makoina Colombia amadi China dagi import tawraba matungda drug ki polamsing production asina muk Central America gi mafamsing amasung USA da maruina yonbani masina maramoiduna USA gi nahakaya asukki matik nisada laishu basang hingalakpuna mahaki gang asi loshinabagdamak USA lengakna mahakpu wanted lautoktu lakibani domoinamak mahaki cartel asigi drug karbar asi asumsum sauthoroktuna country nifu hinbada lalol etiki thabak chathaki maramasna khulai lalonba extortion na chengba activity kaya na maramoiraga CJNG harba gang asi $2 billion hena tanba ngamkre asumna cartel asigi monster truck caliber rifle RPG local intelligence network kaya linkhatuna cartel asi hene sauthokibani malemda hozik khwaidi powerful oiba criminal organization manga ge manungda hairiba cartel gang asina ahum suba tari
ꯑꯍꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯇꯝꯊꯤꯕ ꯒꯦꯡ ꯑꯁꯤꯅ ꯑꯦꯟꯗ꯭ꯔꯦꯒꯦꯇꯥ ꯀꯧꯕ ꯏꯇꯥꯂꯤꯗ ꯂꯩꯕ ꯒꯦꯡ ꯑꯃꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕꯁꯤꯅ ꯔꯨꯁꯤꯌꯥꯟ ꯃꯥꯐꯤꯌꯥ ꯒꯦꯡ, ꯑꯍꯨꯝꯁꯨꯕ ꯃꯐꯝꯗ ꯂꯩꯔꯤꯕꯅ Il Menchoꯒꯤ ꯒꯦꯡ CJNG ꯀꯧꯕ cartel ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯃꯔꯤꯁꯨꯕ ꯒꯦꯡ ꯑꯁꯤꯅ Il Chapoꯒꯤ cartel, ꯁꯦꯟꯗꯜꯋꯥ cartelꯅꯤ꯫ ꯃꯇꯝ ꯑꯃꯒ ꯌꯦꯡꯅꯔꯨꯕꯗ ꯃꯄꯥꯡꯒꯜ ꯍꯟꯊꯖꯔꯕꯁꯨ ꯍꯥꯏꯔꯤꯕ cartel ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯄꯥꯡꯒꯜꯗꯤ ꯀꯟꯗꯨꯅ ꯂꯩꯔꯤ꯫ 2019ꯗ Il Chapoꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯕꯤꯗꯤꯑꯣ ꯒꯨꯁꯃꯦꯟꯕꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯃꯇꯝꯗ cartelꯅ ꯑꯀꯟꯕ ꯏꯔꯥꯡ ꯍꯧꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯣꯠꯅꯩꯕ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯈꯤ ꯑꯃꯗꯤ ꯑꯦꯕꯤꯗꯤꯑꯣꯕꯨ ꯐꯥꯕꯗ ꯌꯥꯎꯔꯤꯕ ꯄꯨꯂꯤꯁ ꯈꯔꯁꯨ ꯃꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯁꯨꯕꯗ ꯂꯩꯔꯤꯕ ꯒꯦꯡ ꯑꯁꯤꯅ ꯆꯥꯏꯅꯥꯒꯤ ꯇ꯭ꯔꯥꯏꯗ ꯀꯧꯕ ꯒꯦꯡ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯖꯄꯥꯟꯒꯤ ꯌꯥꯀꯨꯖꯥ ꯑꯁꯤꯅꯆꯤꯡꯕ ꯒꯦꯡ ꯀꯌꯥ ꯃꯊꯪ ꯂꯩꯈ꯭ꯔꯦ꯫ Il Menchoꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯂꯣꯏꯅ ꯖꯦꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯖꯥꯂꯤꯟꯗꯥ, ꯃꯆꯥꯅꯨꯄꯥ ꯔꯨꯕꯦꯟ, ꯃꯍꯥꯛꯀꯤ ꯕ꯭ꯔꯗꯔ ꯑꯕ꯭ꯔꯥꯍꯝ, ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯀ꯭ꯔꯤꯁꯇꯦꯜ ꯂꯣꯏꯅꯃꯛ 2024ꯗ ꯃꯦꯛꯁꯤꯀꯣ ꯂꯩꯉꯥꯛꯅ ꯐꯥꯖꯤꯟꯈꯤ ꯑꯃꯗꯤ Il Menchoꯕꯨꯁꯨ ꯐꯥꯅꯕ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ USAꯒꯤ ꯑꯟꯗꯔꯀꯣꯚꯔ ꯑꯦꯖꯦꯟꯠ ꯈꯔꯅ ꯃꯈꯣꯏꯒꯤ ꯒꯦꯡ ꯑꯁꯤꯗ ꯂꯣꯟꯅ ꯌꯥꯎꯁꯤꯟꯗꯨꯅ ꯒꯦꯡ ꯑꯁꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯂꯕ ꯃꯇꯨꯡꯗ Il Menchoꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ Il Menchoꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯅꯕ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯠ ꯑꯃ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯅꯨꯄꯤ ꯑꯗꯨꯒ Il Menchoꯒ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 22ꯗ Il Mencho ꯑꯁꯤ ꯋꯦꯁꯇꯔꯟ ꯖꯦꯂꯤꯁꯀꯣꯒꯤ ꯃꯥꯎꯟꯠ ꯇꯄꯜꯕꯥ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯄꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯧꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯒ ꯃꯤꯂꯤꯇꯔꯤꯒꯤ ꯈꯟꯒꯠꯂꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯑꯃꯅ ꯂꯣꯟꯅ ꯖꯪꯒꯜꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯗꯨꯅ ꯑꯍꯤꯡ ꯑꯃ ꯆꯪꯅ ꯍꯨꯔꯥꯟꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯇꯥꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯥꯔꯃꯤꯅ Il Menchoꯕꯨ ꯐꯥꯅꯅꯕ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ Il Menchoꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯒ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯅꯆꯤꯡꯕ ꯕꯦꯛꯑꯞ ꯀꯌꯥꯁꯨ ꯃꯊꯪ ꯂꯥꯛꯈꯤ꯫ Il Menchoꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯡ ꯑꯁꯤ ꯃꯦꯛꯁꯤꯀꯟ ꯐꯣꯔꯁꯁꯤꯡꯅ ꯂꯥꯛꯆꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯒꯦꯡ ꯐꯅꯌꯥꯝꯅ ꯁꯤꯈꯤ ꯑꯃꯁꯨꯡ Il Mencho ꯑꯁꯤ ꯎꯃꯪꯂꯣꯝꯗ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯑꯅꯤꯒ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯛꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯗꯨꯅ ꯑꯇꯜ ꯑꯀꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ Il Mencho ꯑꯁꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯄ꯭ꯂꯦꯟꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯍꯥꯛ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯏꯔꯥꯡ ꯅꯥꯔꯀꯣ ꯕ꯭ꯂꯣꯀꯦꯗ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯥꯔꯇꯦꯜ ꯃꯦꯝꯕꯔꯁꯤꯡꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯂꯛꯇꯨꯅ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯃꯩ ꯊꯥꯕ, ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯤ꯫ ꯖꯦꯂꯤꯁꯀꯣꯒꯤ ꯒꯦꯡ ꯂꯤꯗꯔꯁꯤꯡꯅ ꯃꯦꯛꯁꯤꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃ ꯍꯥꯠꯄ ꯃꯇꯝꯗ $100,000 ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯍꯛꯆꯥꯡ ꯁꯤꯟꯅꯗ꯭ꯔꯕꯗꯤ ꯃꯤꯆꯝ ꯀꯌꯥ ꯂꯝꯕꯤꯗ ꯄꯨꯊꯣꯛꯇꯨꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ꯫ Il Menchona ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯇꯧꯈꯤꯕ, ꯂꯥꯏꯔꯕꯁꯤꯡꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯕ, ꯑꯆꯥ ꯑꯊꯛ ꯌꯦꯟꯕꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯊꯥꯗꯣꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯟꯅꯕ, ꯃꯌꯥꯝꯕꯨ ꯏꯍꯧꯗ ꯌꯥꯎꯍꯟꯅꯕꯒꯤꯗꯃꯛ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ꯫ ꯍꯧꯖꯤꯛ Il Mencho ꯂꯩꯇ꯭ꯔꯕꯅꯤꯅ CJNG ꯂꯤꯗꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯏꯅꯃꯛ ꯕꯣꯁ ꯑꯣꯏꯅꯤꯡꯕ ꯃꯔꯝꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯎꯪꯈꯠꯅꯕꯒꯤ ꯄꯥꯎ ꯈꯔꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯦꯛꯁꯤꯀꯣꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯈꯣꯝꯖꯤꯟꯖꯔꯨꯕ ꯁꯣꯔꯁ ꯀꯌꯥꯗꯒꯤ ꯂꯩꯊꯣꯛꯆꯕ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯕ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯃꯦꯛꯁꯤꯀꯣꯗ ꯁꯥꯡꯂꯕ ꯆꯍꯤ 50 ꯍꯨꯝꯐꯨ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯋꯥꯕ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯑꯁꯤꯅ ꯑꯁꯨꯝ ꯆꯥꯎꯊꯣꯛꯈꯤꯕꯅ ꯁꯔꯀꯥꯔꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯅꯥꯔꯀꯣ ꯒꯦꯡꯁꯤꯡꯒꯤ ꯇꯝꯊꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯌꯣꯜ ꯆꯣꯡꯕ ꯍꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯕ ꯏꯔꯥꯡ ꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯦꯛꯁꯤꯀꯣꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯝꯗꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯂꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫